Sting Energy Drink thakluba nga ngama laika nakre sample lokhatle Food Safety Laboratory da changyang tawraga ne Rajo Haryana gi Gurgaon da laiba Barun Beverage Limited na saba aduga PepsiCo Indian Holding Limited na market tawba Sting Energy Drink thakluba chahi taraga tarit khakta ngariba nupa macha ama laika nakre pausi asina phangba paugi matungina nupa macha do Imphal East ke Moirang Kampu Sajep awang lekay dagi soibam Digbijoy chahi taraga tarit apokpa S Sanayay mane Hairiba cold drink natraga energy drink adu mahakna ngarang ayuk pung tara rom tabada mahaki manaw nupa amaga thakibane madugi matong ngasi ayuk pung tare ka minute kunthra rom tarakpada oba allergy tawba masung haksang di mafam kayada mathang pom khalakpagi layong ulakpadagi khudakta Jawaharlal Nehru Institute of Medical Sciences Jenims ta pukhatuna laika nakhe adumoy namak mahaki manaw nupa adude layong amata utpa laite haire mahaki phibam khudong thiningai oidre haina Dr. Singna phongdokpadagi discharge tawkhre haire Hiram asigi matang the Health and Family Welfare Director ke Rajo na phongdorokibada angang aduna hairiba energy drink adu Moirang Kampu Sajep awang lekay da laiba Laukrakpam Binodine mapuroiba El Inaw Kaubi amage dukandagi laiduna thakibane makata na Health Department na sinduna Food Safety Department ki official sing na mapamaduda chatuna yangselure laikay da phamba pikpa dukan aduna Khurai Lamlong Bazar da laiba MS Boy Store dagi laiduna Sting Energy Drink adu yonbani haiba khangba ngamke Varun Beverage Limited na saba Sting Energy Drink aduda caffeine sang wang na yaubagi khudam lai hairiba Sting bottle aduda company ge trademark sabagi matam expiry date amade batch number sapsa na yawe hairiba cold drink adu thakluba Andhra Pradesh dagi angang ama mamang sahi gi metha da laikhidabagi wathok amasu laikhibane Moirang Kampu dagi khudong thiba nanglaba angang aduna thakluba Sting Energy Drink adugi bottle lokhat lai ningthina changyeng tokduna haksang chokningai oibra haibadusu khangdokna ba honagane Khurai Lamlong Bazar da laiba MS Boy Store amasung Binodine gi dukan da lairamba Sting bottle singsu khomgatuna thamkhre loinana Food Safety Laboratory da thaduna changyeng tawrgani haina su phongdorokle India gi oina su cold drink adu thaklubada khudong thiba nangkhibagi paw laibana Food Safety Authority na string puthokliba company adugi matakta thigatpagi thabaksu chathakiba laikhre paw asigi matungina Sting Energy Drink adu da caffeine milligram humura ka nitho yaure loinana angang mironbi khomsing binupi amade caffeine da allergy tawganba miyoisingna thaktanaba su warning thai hairiba cold drink asi angang singna thakpa matamdadi thoidokna kanaba laite Sting Energy Drink ke sample sing lakhotuna Anand Stanard Food Safety Department ke inspector na company adugi mathakta logi oiba thabak paikhat kibasu laikhre makha tana khudong thiningai oiba thakta lairabade cold drink makhal asi athingba thamlakpa yabagi oithokpasu lai makoina puthokliba pothok adu akaknaba miyoi khara khaktana thaknanaba recommend tawbana hena sectioningai oi haire Mathangi numit mangani da awang nong pokta nong amasung akhak araw laigane Indian Meteorological Department IMD na phongdokibada mathangi numit mangani gi manungda awang nong pok lamdamda akhak araw amadi akanba nungsit ka loina ba nongju suragani haire hairiba nongju asi Bay of Bengal dagi humlakpa kha nongchuk thangba nungsit na awang nong pok state singda lower tropospheric ki changda humlakpa dagi ne nongchu bugi chang asi ngarang dagi haibadi April 18 dagi hena kangkhatlaba yai haina IMD gi weather bulletin na pankhe Mathang numit mangani gi manungda awang nongsup amasung mayai thangba India da sabagi chang hengalakane India gi nongpok thangba sarukta mathangi numit humni da hengalakane mamangda IMD na thokiba warol amada Assam Meghalaya amasung Arunachal Pradesh da akhak araw akanba nungsit pungda kilometer nifu dagi yangkhairom yangna sitpaga loinana paksana nong churagane Nagaland Manipur Mizoram Tripura Sub Himalayan West Bengal Sikkim da lakadaba numit mangani gi manungda mafam kaya da nong chugane April 13 da Arunachal Pradesh da akanba nongju sugani amadi Assam amasung Meghalaya da April 13 dagi mi ani phawba akanba nongju sugani haire aroibada tabiriba pumnamakpu thagatchari